Helicopter kaya Sijinnaduna NEET ki question paper Mafam 19 Khutsinnaru Gadouri. Question paper leak oibadagi mamang tha ahumdagi pangthokiba NEET UG 2026 exam cancel tawkraba matung exam asi tha sigi kunmathoida amuk hana pangthoknaba thorang tawriba sida ahenba checksin thorang sing lokhatpagi saruk ama oina Indian Air Force na Mi-17 helicopter sing Sijinnaduna Leibag asigi tungan-tungan ba mafam da leiba distribution center amasung examination hub 19 da exam asigi question paper sing puduna Khutsinnaru Gadouri hairi. Mamang da exam asigi question paper sing bada saruk yaba miyoi sing amasung question paper sing puthok pusin tawba miyoi singi khutagi question paper leak oikiba leibana amuk hana asigumba pamdaba thodok thohandana bagidamak education ministry na defense ministry da haijaduna air force ki mateng lobani hairi.